Mapan tha taruk English singini kun gamathoi ingagi nipani panba irai numit asida asti sanjay lokhucharaba matungda lakliba tang kun ga taruk tha taruk English singini kun gamathoi ingagi taraga tare ni panba thangja numit asida sorda din thokle hauzik oriba COVID-19 asina maramoiduna laikhidrabagi thorom asi imung manung amadi sagai natai khaktama pangthokjaragani masigi damakta ahalaman imai beli chei chal maro mapa laikhidrabaga tinabiramba marung mapang khwai punomangna warau bidanabagidamak Diamond Radio gi thongda paujen asi chachari paujen jaribi thokchom ongbi kiran bala devi loinabi thokchom gangarani machanupi thokchom jamuna machanupi thobal khetri lekai makha lekai Leire wakal lampang na biraganu matamang na nabani sungshoy shoy roy hybrid fow PSC 8744 iramdam gi laihawg de hekta sunaraba fow PSC 8744 punsibu mai pakan bangamba PSC 8744 angak pamaguni blasta gande kambong satgande manam chende charong sangi marik chumi tugande singthok lei yeiba nungai soidrabawani hybrid fow PSC 8744 8744 8744 Awawa Fongdok Saba, Haukiba Tang Tara Tataruk English Sing Ani Kunga Matoi, Kalengi Thasi Sagol Sendamita, Aikogi Irak Datin Biramba, Sirining Tauzam Kuber Singhana, Manung Matam Sadana Laikidabada, Kangabok Pali Laikai Sakwat Marupna, Laikidraba Sirining Tauzam Kuber Singhagi Mafamda, Magi Atma Santina, Mapugi Laikonda, Ingna Chikna Lairuna Bagidamag, Tamoy Shongna, Chaukwat Marup Kangabok Pali Laikaina, Awawa Fongdok Sari, Loinana, Imung Manungi Awabadasu Saruk Yajari, Laikhidraba Sirining Tauzam Kuber Singh Chaukwat Marup Asigi Kananaba Hotnabada Asauba Thaudang Kaya Chauna Laubirami Asida Shunatana Seba Association Asigi Shu Asauba Thaudang Kaya Chauna Laubirami Vice President Yifamsu Paibirami Lakliba Tang Kunga Homdoi Tataruk English Sing Ani Kunga Mathoi Ingagi Tara Homdoi ni Tara Marini Panba Yumsakashanumita Sarada Din Thokle Maramasina Hauze Thangnariba COVID-19 na maram oiraga imung manung sagai natai khara khaktamak pangthok saragani haina khanghanjari awawa fongdok sariba chaukat marup pali laikai khangabok part 2 Lengsin biraksi yaifavi eye care khangabok bazar ayuk ki pung mapan degina nungthil ki pung ahum phawada hangdok jari lainga ki piriba SOP singatuna hauzik khudong chadriba mit ki anaba leiba loinana hana yengkiba singna amu hana checkup taunanaba miyam gi dama khudong chaba yaifavi eye care khangabo bazar na khudong chaba si pijari tangai fadana hauzik yamna emergency oiba mit ki anaba singna ngasi ma lengsin biro akopa marol gi dama call tawiu 8414 029 392 loinana 739 5957 341 Yaifavi Eye Care Khangabok Bazar Lengsin Biro Lem Namit Lahing Zari Mafamna Yaripok Excellency Opticals Yaripok Hospital gi Hek Mayuk Nabada Lejari Sankar Devanatranayadagi Training Lorok Laba Certified Optometrist na Mid Nungai Taba Singbalaying Magi Mathakta Anoki Power Pibada Point Amato Chenaba Leitana Error Free Eye Testing Taubungamba Anobo Kolai Kya Season Aduna Mid Pulaying Zari Nungtiga Ayuk Pung Nipan Makhadigin Numidang Waram Pung Manga Fauba Hangzari Loinana Matam Ga Chunaraba Ningti Zaraba Anoki Frame Kya Mafamasida Fangwigani Akupa Marol Gidama 9654 841711 Amukhana 9654 841711 Ngasing Lengsin Biro Yaripok Excellency Opticals Yaripok Hospital gi Hek Mayuk Nabada Leisari Anok Lebida Chada Kun Fawagi Kanabasi Fangbiho
मखल मथल के थरुम क्या संदुक्तुना ताहंजरिबा से मेगा हर्स मरफुद्रामाथोई 10.2 संदुक्चरिबा डायमंड रेडियो खोंगजमदगे संदुक्चबा रेडियो चैनल असगी अनि सुबह थरुम परेंगनी अदोमना हौजिक ताबिरिबा से चैनल असिदा हौजि लांथोकचरी सगोल से निमित खुदिंग थमजबा डायमंड इसै सकनसे ngasi diamond da isi saknasi hariba thorom asida sijinnajariba mobile number miyam da ningsingjari 7630944377 amuktang gahanna 7630944377 hariba number sida call tobirak tuna ngasigi diamond da isi saknasi hariba thorom asida isai sagi apamba isai ma kudol tambiyu Howzing asigi thorom asigi ahanba caller lokachari. Hello. Hello, good evening. Call to directly by Sagi Ming amadi lefam haibiyo. Sorry, the call kuno degi Davidson market. Davidson asigi thorom asigi ahanba caller ni ngasi di karam baisai kudol tambigan ni haibiyo. Sir, atyamino film degi rambi thona na sa padi da pakshi da habisi dum duskere. Yamna fazaba isai ma ngasidi kudol tambiga dore mamangdi devasan isai se hek khanbiraga akoini kudol tamjabane ado ngasidi isai se sakpi batare haubiro mayam puna taminase telen so de ina phang je tha anni nya phadro man ado ngasigi sandokchari basidi live telen natte bako isai sakna sigi program ni haibasim haijage do haubiro isai taminase oi sir Fadida pakchaida chunaida nachom se mai thonga Fadida pakchaida chunaida nachom se mai thonga Megla bathabalgi mangala Mai thong thamba kenjari Bura basamla na sonda Tangjari Bukni pakho challe Minok loiba migyeng nam Pajaida pakjaida Chunaida Nachom se mai thonga Taja chawala wajari Shoi chini nacho lai selfie Taja chawala wajari Shoi chini nacho lai selfie Thabal ipomna No Jerry Anigi Chunaba Matauda Tamuji Mapaushu Tamli Rashilebi Binoktunam Fadaida Pajaida Chunaida Nachum Simai Toga Malang nangandu na shahanayri Pamuna na shu shamlang shu Malang nangandu na shahanayri Pamuna na shu shamlang shu Lambi maangle nong chekla Mai kong taja ubada Khoiro minogna shum hale sigla ba thanil di ahin se fajaida pakjaida chunaida nachom se mai thonga tasalo singer thagachari yamna fazana isai kudol tambiramba thagatpa phungdukchari makatarpa caller da mu kudong chaba pizari Little sand.
Hello. Hello. Hello, call tawbirakliba isagi ming amadi leifam haibiyo. Kaching Chumnagi Melody. Taro masida surabirakpa melody taram nokchari. Ngasidi karamba isay sakpigani haibiyo. Tinas ilamam na sakwa masake. Hobiro mayam puna taminasi. Lotuna hingasu pende pende Pungama hingasu ikai ikai Nungsibadi nungsire nungsi haiba ngamjare Pamjabadi pamjare haifam khangdana Asumna tawara nungsibase ho Asumna tawara pamjabase ho Nomatang udagasu layamde Uyagasu pinjari thamoina Nomatang udagasu layamde Uyagasu pinjari thamoina Udagana nungsi hagi kalli Udagana nungsi hagi namde Udagana nungsi hagi kalli Udagana nungsi hagi namde Nungsi gadi nungsiye Nungsi hagi ngamjade Pamjabadi pamjare Haifam khangdana Asumna tawara nungsibase ho Asumna tawara pamjabase ho Nandi wakala O thafam oi ayuk nungtil ketnaba leitre nangi wakalna O thafam oi ayuk nungtil ketnaba leitre nangi wakalda manglaknare Nang di wakal ngaure aidi Nang di wakal manglaknare Nang wakal ngaure aidi Ngamjade pamjabadi pamjare haifam khangdana Asumna tawara nungsibase Asumna tawara pamjabase Thagachari yamna thawa yauna isai kudol tambiramba hanana thagachaba phongdokchari maka tarapa caller da kudongchaba pijari Larana isai sakpirappa matamda yaring makai isai se yamna minute ani bokki manungda isai losinbinaba diamond radio gi maike dagi su nolukchari taro masigi maka tarapa caller lokachari Hello. Hello.
Hello. Hello. Hello, call tawbirikliba isagi ming amadi lefam haibiyo. Sir, ay Tentadagi Julie. Dili tharom asida taramnok chari ngasidi karamba isay kudol tambigani haibiyo. Sa away ko lang di nabona sa pa hindi ka nagsabi ito matiyam tang sisarate. Haubiro taminasi. Sa doon na pamjaba matang di matiyam ka sisarate. Haubiro. Uriba nichilatang kaya dapat ko naisi kaya danitijay naisi kalibawa kasina hai kurang jay nung siday naisi kalibawa kasina hai kurang jay nung siday naisi shukki kida Niti jaba naisi aidi kalanu Kufit meeting na langgi Karino chaliba ako Tangang lechimba Maurayato Ningbay pinba Naidare Tagat chari yamna fazana isay kudol tambiramba hanana tagat chaba fungdok chari lonana YouTube ke live sa talabiriba mayamna su isay sida halinga litana tagat ba fungdok perei hanana tagat chari YouTube ke live sa talabiriba mi yankay taret lonana tharom masigi makatar pa caller damo kudong saba pizari. Hello. Hello. Kemon makar dari dire ne. Taro masida sarua birakpa karambay say kudol tambigan habiyo. Pusba na rani yam to saksarake. Haubiro taminase. Huzarage. Unsida nanga kena ramdraba kanglam loy nung siba karino. Punsida nangga tena ramraba kanglam loy nung siba karino oy ram loy aise asumna nang tagi wakalda aurabi punsida nangga tena ramraba kanglam loy nung siba karino Phongning bawahay di sanmani Tamning ba itaw na lising ni Phongning bawahay na samani Tamning ba itaw na lising ni Thung đô pa đi âm jage isilsina aina nambu nung siye punsi dananga kenaram raga kangam loi karino nung siba kangam loi karino nung siba ha 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 ha
पोक्लामोन खुदिंदा नामीगुम इनाजबा फंगहंदियु लैहंदियु मिकूप खुदिं नानाक्ता पोपगी माहै प्यानजगे पोपगी माहै प्यानजगे पुंसीदा नंगा केनारमद्रबा खंगलम लोय नुंसीबा करीनो खंगलम लोय नुंसीबा करीनो खंगलम लोय नुंसीबा करीनो Bojore sir. Thagachari sir yamna fazana isai kudol tambirakpa haningai leitana thagachabo phonduksari. Thank you, thank you. Welcome makatarpo caller da kudong saba pizari. Hello. Hello. Hello, call tawirigli ba minglay from Hibio? Ay Android sinatombi. Taro masida sa ruwa birakpa karambay say kudol tambigan ni Hibio. Ay athapata kaurakan do. Okay. Hopiro tami na say. Athapata kaurakan Langam tare niram chida Athapata kaurakan Langam tare niram chida Tadi laila kundi warakanu laklay Athapata kaurakan Langam tare niram chidam Airakora aibu Tapatoi basigla oinam Airakora aibu Tapatoi basigla oinam Loi di singon lana Loi ching khong lana Hawaii ai chung lạc lagi Hawaii oi di lana Athapata kaurakan Langam tare niram chidam Ngai di bara aibu Mom lalai sinong phai rakta Ngai di bara aibu Mom lalai sinong phai rakta Ngapang kanayang dana Nipo matang ay rong ko Hawaii oi di nahaku Athapata kaurakan Langam tare Thagachari yana fazana thawa yauna isai morang tem tiken na sangli ba isai kudol tambiramba thagachari. Makatarapa caller da kudong saba pizari. Welcome. Hello. Hello, call to birili ba isagi ming amadilay from Hibio? Samajing maya letai di Jinam sanani. Taro masida sa ruwa birakpa taram nokchari karambay say kudol tambigan ni Hibio. Sir, say birth single di ka away. Say doing saksalag. Hobiro tami na say.
Nusi singing isunda Imban mutta hayramu Om chang lấy hầu ra da ba Wahi na mutta hayramu Ai bu tenduna tablanu Nangi ni nusi aduna Waro balay hầu dana Nusi the singer hayramu Mai thong du wab lam dam Hau kraba mata mama hanani sing handuna Kong ho da ba mi ku ma nangi ni bo panduna Nusi babu ye kai haning da thamoy wa haning da Nusi babu haning da thamoy wa haning Sa sai dam loi khalai Thagachari tharomasida saru abibase ngasina ahanbro isa se yamna pakhatpa malebako thagachari yamna pajaba isai ni Kennedy Kumana sagliba isai mati amakudol tambiramba thagachari welcome nangi wahina khara fahalani aibu temduna thamnanu nangi minusi aduna warob lei hondanaba aigi thamoy asida nusibe singna hairam hello nusibe singna hairam mai thonga wabulamda hello call to directly by sagi mingamadile from haibiyo walni gumumdege suranjoy sa suranjoy tharomasida taram nokjari karamba istai kudol tambigani haibiyo kunjab yana sakpa ibi yana de soiba mai adu dum ta sacha sa hobiro taminasi Unsi sina ahan ba mang phau na ra pa mi kupta ngai du na leiram shanti gi ba kaya malem sida unsi sina ahan ba mang phau na ra pa mi kupta ngai du na leiram Shanti eknaba kaya malem sida Tizarui ay hagsu Shanti gi haurakpam kadai dano Adubu mangki adumak amamba may kulakta mahapi Punsi sina ahan ba mangphaw narakpa mikupta ngai du na leirammi shanti gi eknaba kaya malem sida sakhangdaba tunglam chatna leplari imangda leplari akiba saglol kaya na puraduna lakadara ngajaba awaba kaya mayokna adubu de saglon kaya puraduna ngakadara ngajaba awaba kaya kauthok na punsi sina ahanba mangphaw narakpa mikupta ngaiduna leiram shanti gi eknaba kaya malem sida ta pol sei khanbagi mata han bagoi ni pa bakale mai exuju loi kra onto onjin ko bo yaure tabi ru man sing api gani ahan ba phongbani ne sa jukra thagat pane haibire yamna fajana su sei ngangthok pirami haibo phomasi thamjage thagachari matung tarakpa thorom singdasu adumak saru yabiu hanana thagachari thorom asida saru gabiramba thank you sir welcome
Hello. Hello. Hello, call Hello, to sir. call to directly by Mingle from Habiyo. Kaking sumangkay Punjab Parinday. Mingam tang hangjage. Kitri mayong kumdomdi. Taromasida saru abirakpa taram nokchari. Karam baisai. Sagiji hadi phone tawn amo phangda wasidi thong am ha. Thagachari ngasi se hai tare ahanba caller phangbasi yam thengnajare. Yam nungaijai taromasida anoba caller sing hena saru abirakpa. Thagachari ado ngasi di karam baisai sakpigani call phangingai sida. Sawam hayori ga sagi diamond gi kainal chaw de am nungaije. Thagachari. Ado isay am katang saketa. Hobiro isai se hobiro mayam puna dum taminarase. Haije haije. Hobiro. Talage ka sa. Hobiro. Hayrang goi ni da jana ka hayrang. Saya lo chala ya pakan. Si sa yam harau bi badong na nam to bi mali call bagi hai tare khangau dana call si su phang bagi hai tare yam harau bi basu male tagachari toromasida sarwa birakpa sidagi di call se dum mathang adum phang dana thorom sing se dum saruk yaba ngamba oibiu haibu wapam thamjage Hoi sa. Maka Sa gi daman gi pung phan se ba to ko tagachari. Hello. Hello, call to directly ba isagi minga madile from Habiyo. Ay samramdagi sanatom ba irenggonno. Samramdagi taromasida sarua birakpa sanatom taram nokchari karam baisai kudol tambigani Habiyo. Ay Swami Kumar sakpa isay makatang ifamda tatana ningsi hayramdi. Ina amo hana lagnaroy hayna chayuba. Say dumitang yamna fazaba isai ni oinam Swami Kumar gi khonjal da sagi isai hobiro sa adudi mayam puna sagi khonjan dagi isai se taminarse. Waja sanu thamoy cinta sanu pirang nangsu Kari gilam luri hanglaroy daba hajamabu ifam datatana nungsi hayramdi ifam datatana Nungsi hayramdi inakta amu hanna laglaroy mimana bangamraba punsi oirubana karam lelisu hanglaglaroy Nathai khabani ifamda tatana nungsi hayramdi inakta amu hanna laglaroy launam yaudraba Aigi thamoina kayada nungsiki nangbu aina launam yaudraba aigi thamoina kayada nungsiki nangbu aina asima dinaphamda Kanghani aina wataba laytabani miyoy pumnama ninchijaraba unima thajaphaw
마이통다 마히 까버니 마이통다 마히 까버니 이밤다 따따나 뭉시 하이람비 이낙다무 한나 라가로 이낙다무 한나 라가로 맞다 사박당 띄친다겠어 Thagachari yamna fazaba isai oinam Swami Kumar gi isai mapung phana kudol tambiramba hanana thagachaba phongdokchari makatarappa caller da mo kudongchaba pizari welcome aigi thamoina kayada nungsikhi nangbu aina Dana ai kai hadino khangde hello hello call to biragli ba isagi mingamadi leifam haibiyo good evening sir sir ya singamai mukhalam digirandra hijami sir thagachari madam Ranjana Tharomaseda taram nokchari nungai bidi ko madam wajari sir thagachari ngasi Tharomaseda adamina covid matam sida thagachari ado covid ki awabase karatang ore basu panaba isai matem tangang thokchi karam isai kudol tambigani haibiyo sir mai bum anikana sakpa matam sin sector ke sir hobiro taminasi sai jabagi na sade sum pam jabagi mati am da sam pratiyo sir kaisu kaibile ti nahangidi madam ne se khallaga mayam punna tamina bne dong asidi madam na mu se kudol tambi batare hobiro tamina rase madam ha hojaya ge sir tam mali kaino hainata handaki mapo asi magiri thawai ni khandaramba makasu tathari aibu thadu tamlaga mali kaino hainata andaki mapu asi magidi tawai ni kandaramba mahaksu sathari aibu thadu lamlaga tamlamla mali kaino hainata kari gomba uyam lava Sina manglalum mangpagnarangani aigi sigi asasi karigamba uiram lava taibang sina manglalum mangpagnarangani aigi sigi asasi Thaduk lamloy aibu mahaknang khangjaram loy kaina bagi awaba mai saksi tamlam la mali kaino hainata handaki mapok asi magidi Hawaii ni kandaramba mahaksu tathari aibu thaduk lamlaga tamlamla mali kaino hainata thokraba punsigi thokdo kaya da Ningsinglaga tirari punsibu awaba Haukraba punsigi thaudu kaya Ningsinglaga tirari punsibu awaba Sinangi kaina mai saksi karamna khanu haibagi aibu tamlamla mali kaino hainata
Andaki mapokasi magidi Thawai khanjaramba mahaksu Sathari aibu thaduklam laga Tamlam la mali kaino hainata Tamlam la mali kaino hainata. Thank you, sir. Lojage. Thagachari Madam Ranjana Tharomasida Saruga Bidaktuna Isai Kudol Tambiramba Hana Hana Thagachaba Fongdoksari Sir, thagachari. Ram Noksari Hello 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 Hello. Hello good evening call to directly by Sagi Mingamadi Lifam Habiyo Sir, I Namai Kendragi Manuchan Lagan of Hero Pegi, Heroic Kawisha. Sa Heroji Tharomasida Taram Noksari Tharomasida Saru Abirakpa Karamisai Kudol Tambigani Habiyo Sir, I na suctioning the John Elang Bamna Sakpa Isai Matik Antang about Tavan Tajarkesa. Hobiro Taminasi Haujaragesa. Nagsina bayadraba nang aigi punsini Isin aman na kaliba wang magi punsini Yeng na ba sinatana Tong na ba sinatana Nagsinabayadraba nang aigi punsini Wang mawangada leptuna nang su ay su koirang na Wang mawangada leptuna nang su ay su koirang na yairarita tanatam thina yairarita tanatam thina phajilaba thamoy turabanda tenzinba phajinba ngamdana Nagsinabayadraba nang aigi punsini Isin aman na kaliba wang magi punsini Masimatig sinalusan jage sir. Thagachari sir Yamna Fazaba Isai Mati Amak Kudol Tambiramba Thagachari Sarju thagachari, thank you. Welcome Good evening. Good evening call to directly by Sagi Mingamadi Lifam Habiyo Samtong ilang mo mereka digi ilang mo robita. Tharomasida Taram Nokchari Karamba Isai Kudol Tambigani Habiyo Tinku pau nanggi isay yang kata sakte kita basa. Hobiro Madam Yam Mayam Puna Taminarsi Kauregi khanda mikupta Ningsing baca mani thongda Kaum dawalangi sandang Imang dana hauna liplari Kauregi khanda mikupta Irang pubi
lamhenbi hayaki warau maralin kadabang itang se iran tubi lamhenbi hayaki warau marang len kadawa itau se adubo tiro se madi tamdarangi nangi thamoi padabini kavragi khanbo gupta ningsingba mani pamda kawamdaba nangi saktamdo imangana hauna leplare kavragi khanba mi gupta loi khajani punsi se hasuna makachane kana jaba mapok se loi khajani punsi se hasuna makachane kana jaba mapok se adubo tiro se madi tamdarangi mapok se maginagu sikini kavragi khanba mi gupta ningsingba mani pamda kawamdaba nangi saktamdo imangana hauna leplare kavragi khanba mi gupta सागनाशी सुंदरागी थागतचरी मैडम यामना फजबा फिल्म याम रोमांटिक ओइखिबा फिल्म अमकंगनी मेकिटी फिल्म असिदगी टिंकू पाउनमना सकिबा इसै मति अमा खुदोल तंबिरंबा हाइनिंगाय लेतना थागतचबा फोंदोकचरी इसैसु यामना फजना सकपिरंबा हाइनिंगाय लेतना हन हन्ना थागतचबा फोंदोकचरी थोरमसिदा सरु अबिरकपा मका तारपा कॉलर दमो खुदोंसाबा पिजरी थैंक यू वेलकम Hoy, mi thongado kuy ni lepo no. हेलो 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 गुड इवनिंग कॉल तौबिरकलिबा इसागी मिंग अमदि लेफम हाइबियो सारै कंपानी थमो लेकाइदगी मोरांथे मनंदि थोरमसिदा सरु अबिरकपा तराम नोक्चरी करम बैसै खुदोल तंबिगनि हाइबियो कांगमद्रबा थमोइगी पुष्परानी सकपा बसंता तौबदु ताजगे सा होबिरो इसै से मैम पुना तामिनसे हेलो हेलो मैडम ngasi se diamond gi isai sangna si program ni lona madam ni isai ma khudol tambigada bane ko hobiro madam na pamjaba isai ma hobiro taminase saktoy ra haja ngasi di madam isai sakpigada bane ngasi di adidi kitani ke oina hai tetang hai go dinate dot ngajara kai tar thagachari Ajite nok na dinasa. Hobiro madam taminarse. Every night in my dreams I see you, I feel you. That is how I know you go. For across the distance
and spaces between us. You have come to for you go. Far wherever you are, I believe that's the hardest goal. Once more, you open the door, and you're here in my heart, and my heart will go and go. Love can touch you sometimes and last for a lifetime, and never let your things will go. Love was when love was when I love you 1, 2 times. I hold you in my life will always go. For wherever you are, I believe that's the hardest goal. Once more, you open the door, and you're here in my heart, and my heart will go and go. You're here, nothing I feel, and I know that my heart will go. Bachelor 친절하게. 다가치리 매담 다이먼 이세 싱나시 더러마시다 서루 아비버싱 아시나 한바 오이비라브로 아한입니다. 다가치리 아두 오르가수 한바 콜수 팡게 두가 콜 팡마시다 이세세 아마 액타 쿠돌 담비마 탐다 테타니키 야ም나 파자키바 이세마 쿠돌 담비락바 하이닝가 리트나 다가치리 더러마시다 서루 다가치리 ꯌꯥꯝ ꯐꯖꯅ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯗꯥꯒꯆꯔꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯨꯕꯥꯛ ꯈꯨꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯏꯁꯩꯁꯤꯡ ꯑꯁꯦ ꯏꯁꯩ ꯀꯣꯜꯂꯒꯤ ꯏꯁꯩꯁꯦ ꯅꯩꯔꯦ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. Thank you, sir. Welcome. Hello. Hello. Hello, good evening. Call to bidagliba isa gaming nga madilay fam haibiyo. Good evening, sir. Isang mamangwing na imalala niya. Tharom asida sarwa biragpa taram nokchari karam baisay kudol tambigan ni haibiyo. Sir, pwede na sakpa isang bang sa sir ke. Hobiro taminase. Thong tao hàng lege. Na yung mai kay pang lak no la palay balam lenda sa nay bakado to ka busu lay tinang bulap na dum lay na hamoy ke mai ang ilang lipualita to kita mahang na sulit ke adungay di Dagon na yon lena jalan na kaiwalis Tehi kun taka Nipap sana lan baba Iga kai na ba matin na now State na ba Mai kay lên na ka kiba Thầm nông phu ra sa kiba Câu ra bê ra câu dinh Li ba căng đây cha Cao ra về ra cao dinh ra căng lây cha sa cao ba su lấy cái năng bù lạp đã đơm lấy nè ra su thầm môi ghê mari ama y đầm đi phù ai đi đắp tô kỳ ba
mahana sulibiki adungaigi tagyon na yondo na amin na bewari su fagala salage. Thagatchari isai kudol tambiramba Priti na sagliba isai maka kudol tambiramba thagatpa phongdoksari tharomasida sarwa birakpa maka tarapa caller da kudong saba mung pizari Kawasu leite nang bolak na dum leina rasu thamoy gi mari ama iram le puwarida upiba mahakasuli biki adu megi chakyom yu yom ye na chamin na bai wari shu Numidang wai malangda barak turil tor banda mapam lam dam induna hik na kakiba Pangal tigla nung shana khayat chik na khang kiba Sandok sari banga sagi tharuma sigi aroi ba caller lokachari Hello Hello Hello. Hello call to biragli ba isagi mingam de lefam habiyo Hello Hello. Hello tajari call to biragli ba isagi Hello. tajari isagi ming lefam habiyo Hello Hello. Hello tabi dabra Tabi tai. Hello. Taromasida saru abirakpa isagi mingam de lefam habiyo Ilang kabu kidagi saubi kawe. Ngasagi tharomasigi aroiba caller ni karamba isai kudol tambigani habiyo Sakhangdre haibadu film dugi oina saksaraki. Hobiro taminase Kari thadala uge mera thadala khira Kari thadala uge mera thadala khira Kalen maisa langdringai inga nong ju nangdringai ngai jarangi laira changda kaubi ganu pamubi nang bungai du na longin tigla uirani jingna parai khadoloni Singna wakal khadoloni lebli aina kari thadala uge mera thadala khira kalen thasu pam jade mera thasu pangnade Kundo lairang na sat pakan ningon pukning na koida jai kari thadala uge mera thadala khira Kalen mai cha lang dringai inga nong ju nang dringai Ngai jarangi laira changda kaubi ganu pamubi Thaji bugi nongma panba mini panba hiang gai Ipam lam dam nung chiba yau han bi upamuba Pal thau hin konda puki ma pan chat pido lai hau lai rendo ujaraki nungsinangi pujaraki pamunangi latna biganu yo chandra thar yang waram ta adana banida Thagatchari yamna phajana isai kudol tambire thoramasida hanba phangbro ngasisina
ꯑꯍꯥꯟꯕ ꯐꯪꯕꯅꯤꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯁꯥꯁꯦ ꯃꯊꯪꯗꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯕꯤꯔꯝꯕ ꯁꯣꯝꯅꯁꯨ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯔꯦ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ꯅꯣꯡꯒꯧꯕꯤ ꯁꯦꯛꯂꯥꯒꯨꯝ ꯑꯩꯒꯤ ꯏꯇꯧꯅ ꯅꯣꯡꯏꯟ ꯁꯦꯛꯂꯥ ꯑꯣꯏꯔꯅꯤ ꯁꯤꯡꯅ ꯄꯔꯩ ꯊꯥꯗꯣꯛꯂꯣꯅꯦ ꯁꯤꯡꯅ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣꯅꯦ ꯑꯩꯅ ꯂꯦꯞꯂꯤꯌꯦ 이닐 탕슈 빰제디 랑발 탕슈 vat메디 ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯧꯔꯝ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯕ ꯍꯩꯕ ꯍꯩꯇꯕ ꯉꯁꯤꯒꯤꯁꯨ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯉꯥꯛꯄ ꯑꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯅꯣꯡꯂꯨꯛꯆꯔꯤ Ikai ikaina hangjaba aigi wahangi paukum pirone tasengna nangna aibu tasengna nungshibara hayu aibu tasengna jimbalsina fongba ngamdrabasu aina tamoinadi kayarak khungkhre nangbu nungsiba leite haina nangum nungsiba nungsi nungsi hairaga unnashikarigi yadriba Onungsiba se toina unaradi mihul se chonglak le thamoida Tagachari isai matem tang khudol tamjaba sida soikiba lankiba yauragasu tabiribasingna ngakpinaba nolukchari loinana ngasi ge wenadi sagol se namit khudingi thamjaba diamond isai saknasi hariba thoramasi matang asida losinjari Lagliba sagol se namit asida diamond isai saknasi hariba thoramasina mayambu amuk hana ngaiduna lejaramge ngasigi thoramasida call tawbiduna thoramasibu mapung phan biramasing loinana thoramasibu radio gi khuthangda youtube amadi khusem live gi khuthangda tabigibasing punamakpasu hainingai leitana thagachaba phongdokchari Siri Siri Gorochandra Nama Siri Wangken Hemata Singhana Mahaki Nuksizaraba Imung Manung Sagai Natai Kwai Punamapu Thadok Piramnaga Hau Kiba Tang Tara Mathoi Thataru English